Taramathoi Suba Manipur Assembly Gani Shuba Tangka ki Mikhal Gidama Kendra Kunithoi da vote khombagi thabak khamtheng na kalli. Ngarang pangthukiba ahanba tangka ki Mikhal da BJP na state anidagi henna kaningai leite haina Chief Minister Okram Ibobi na phongdokre. Mikhal asida BJP na chawna mai paktuna government semlagani haina party asi luchingba TS chawna claim tawkre. Amasung lagliba sa Golsen Numit ki numidang wairam pung mga makai gi matungda exit polls sa tungkol yagan ni haina election commission na phongdokre. Mayam bakarum zari adom ni yengbiriba impact news ni ai khangin bam thoino henbi hauzik pungja si phawbagi maroiba paw sing miyam de pitari. Manipur gi ani suba amadi Uttar Pradesh ki taret suba amasung aroiba tangkak ki Mikhal gi vote khombagi thabak kham thengna kalle. Lakliba tang nipan yumzakation numitta pangthokadoriba Mikhal asigi vote khombagi matamsu hayeng ningthokaba numit ki numidang wairam da loiragani. Manipur Assembly Mikhal gi ani suba tangka ki Mikhal asida district taragi constituency kunithoi da vote thadanagani. Hariba district sing adudi Thoubal, Jiribam, Tengnopal, Chandel, Ukhrul, Senapati, Kakching, Tamenglong, Nungba amadi Kamjong ne. Mikhal asida independent miref mapan yauna punna miref marfudra nipan na lamba taunari. BJP ki senior leader sing Union Minister Rajnath Singh amasung Nitin Gadkari, Congress ki senior leader sing State Assiki Chief Minister Okram Ibobi Singh, amadi Deputy Chief Minister Gai Khangam na Chingba Singh na magi party ki star campaigner oina aroiba tangka ki vote khombagi thabak kanna chathari. Nakalamaramda Uttar Pradesh ki taret suba amasung aroiba tangka ki vote khombagi thabak akanba mongda chathakre. Political party pumnamaki star campaigner sing na magi party ki dama akanba mongda vote khombagi thabak chathari. Tangkagasida district taret ki constituency nifu the vote asi pangthokane. Hariba district sing adudi Ghazipur, Varanasi, Chandauli, Mirzapur, Sant Ravidas Nagar, Badohi, amadi Sone Bhadrane. Nupi miref yangkai mathoi yauna apunba miref jamnga kuntra mangana tangkak asida lamba taunari. Ngarang pangthukiba ahanba tangkak ki Taramathoi Suba Manipur Legislative Assembly Mikhal adu BJP gi seat ani gumbadagi hena kaningai leite haina Chief Minister na phongdokre. Loinana Indian Housing Malem gi super power marakte yawba ngamliba amadi chakhat khongthang da changselakliba singasi Congress government na India na lisang sit na palakpada paikhat lamba ngaktani center de BJP gi government chahi taret lom tamak palaga oihanba natte haina Chief Minister Okram Ibobi na phongdokre. Wafam asi ngasi Hayrok AC gi manung chana leiba Salungfam public ground da pangthokpa Mikhal ga mari leinaba thauram amada Chief Minister na phongdokhibani. India se prithvi ki super power yaureba information technology da Shri Rajiv ji na Prime Minister wari da puthomba science and technology da advance wariba Pandit Jawaharlal Nehru na hep Ningkha tamakpadagi mana sengat iba hodom ba toriba foreign policy khang toromiba mayam madudai da sengat pa sagat pa policy program non alignment gi prithvi da leriba lepak singji relation phadana ba pulap chamina toromiba mayam se world gi super power la ibise BJP na sahi taret makhai phak sason pai na pure ibra ba seba sumaina moina loina sema chaba tawna machin thiba oidana ngangba mayam singse BJP se Manipur gi laimai da Bharat ki laimai da gi amok khanna lakpa targadi khwai dagi laibak thiba oigani. Nakalamaram da NSCN IM amadi masiga chatmina baluf amadi BJP asi Manipur gi khwaidagi chawba yeknabani haina Deputy Chief Minister Gai Khangam na phongdokre. Ngasi thauramadu wangang laduna Gai Khangam na hai Manipur gi ngamkhai da singnaba miyam gi yeknaba aniswi aphongba yeknabana NSCN IM amadi masiga chatminaba loop singni loinana arotpa yeknabana maikhum uptuna miyamda afaba sariba BJP ni haiki. Mangna makha taraduna makhoi sing asi Manipur gi khwaidagi chawba yeknabagi hairibagi maram evidence ka loinana lai. Congress party na BJP da charge ahum tawki aduba hauzik fawba paukhum piba ngamdri haiki. Mahangna hai ahanba charge June 19 thokhanduna miyoi kaya sihanba Ani subada framework agreement amadi ahum subada economic blockade tohaliba asi BJP ni haina maral sikhi.
June 19 asi BJP na Center the Government paibada thokhanbani Framework Agreement hojik fawba Manipur miyamda khanghanba ngamdri loinana BJP na Government pairabadi blockade hantokhange haiba asina takpadi blockade asi makhoina tahonbani haibadu takjare haiki Manipur ke apun saktam da singnaba khoi yeknaba ani le ahan ba yeknaba makhanani ni yeknaba sa yeknaba number 1 afong ba yeknaba ani shu yeknaba na arot pa yeknaba afong ba yeknaba kanano NSN ayam amadi NSN ayam chungchen na makhagi organization se arot pa yeknaba kanano Birobi party BJP masin arot pa yeknaba ni karigi aduk char allegation BJP da langsilibano haina hangdi ka tarabadi BJP party against the charge sheet ahum tawi tham charge sheet against the wrongdoing of BJP party committed against the state of Manipur. Kumde 18 June. This is the charge sheet number 1. Framework agreement kara soitawi. Adani charge sheet number 2. Praman yawn or document yawn. Indefinite blockade. Nakalamaromda ngarang Assembly Constituency Kuntra Nipan da pangthokiba ahan batangka ki Manipur State Assembly bikhalda Bharatiya Janata Party na ayamba mai pakani haina Election Management Committee BJP Manipur Pradesh ki Chairman Thaunawzam Chawbana claim tawkhre Nityapa chu thekta leiba BJP office to pawmi singa unabada Chawbana makhata na haikibada thasagi nipan da pangthokadoriba ani subatangka ki mikhal dasu BJP na chawna mai pakane amadi government sembasu yai haiki Tamenglong, Chandil, Ukhrul, Amadi Senapati, the BJP Kagani, Chief Minister Ibu Bigi District, Oiriba Thawal, the Su BJP na sit Taruk Pangani. BJP na mai paktu na government sembaga lamdam sigi miyam na thengnariba lambi amadi thagnaba isingi khudong chadaba asina ahanba oina mikyeng thamduna thabak paikhatkani haiki. Loinana ngarang pangthokiba mikhal aduda polling station kharada natana khatna chainaba amata thoktana mikhal pangthokiba adugi damak miyam busu thagatpa phongdoki. Masigi leiriba Manipur Prajana Kendra Kunithui lemhoriba tang nipan la tawgadoriba adugumba asidasu election sidasu peacefully lakani prajaga apama ningthina phongtolakani haibe thaja pokjai aikhoina thajai Bharatiya Janata Party ki target kuntra manga dagina nifu bhawa aikhoi ki target nifu ni maybe helakpa yai adubu ngarangi performance adu yenguragadi akhoi target thamiba nifu sidagi helakadra haibagi akhoi gi thajabado lejai BJP haiba political party asi pauche da oidapadaba haptuna miyambu apangbasiba party amani haina Chief Minister Okram Iwubina phongdokre wafamasi ngasi anisuba face chemical da Lilong Assembly Constituency gi Congress Miref oina chongthokliba Abdul Nasir gi Lilong Mairen Khom da leiba masagi mayumda party gi firal chingkhatpaga mari leinana pangthokpa public meeting amada phongdokhibani Chief Minister na makha taraduna lamdam asida community khudingmak nungsi chanana leiminana bagidamak power share tawba mathau tai haiki loinana minorities singidamak reservation piba haibasi tangai fadrabat thaurang amani haina phongdokhi Miyoiba samasina yaba haibase akoi miyoibasi ishorgi mathangda lei hani ishorna mapuna yaba haibase lengjan biriba miyam sina yaba haibase mapuna ishorna dum yare haibase ai now nasir bu mayam sina nungsigire yare haibase masina dum tae haiduna ai hamjaning bani Taramathoi Suba Manipur Assembly election gi ahanba phase ki mikhal mai pak na pangtokhrabagi tungda March 9 da pangthokadoriba ani suba phase ki mikhal naksil lakpaga iroinana Lilong Assembly Constituency da mikhal thengnagadoriba candidate singna party ki firal chingkhatpagi thoram pangthoknarakli constituency asigi independent miref oina chongthokliba Y Antas Khan gi Lilong Haureibi mayai lekai da leiba masagi mayumda hongnabi matungina firal chingkhatpagi thoram pangthokre Thoram asiga mari leinana Y Antas Khan gi Election Management Committee na sindra pangthokiba miyam gi oiba mifam amada Y Antas Khan na hai mikhal ga mari leinana political party khudingmak na lambi thong semba amasung thaknaba ising phanghangani haina vote khomnari adubu lambi thong phahanba amasung thaknaba ising phanghanba haiba thaurang asidi tawdaba yadaba machak amani haiki
Independent Miref amo Inantas Khan na Kendra asigidamak agriculture da henamit yang changduna income lakna ba miyam gidamak honagani haina fungdoki. National Party de depend tawdaba amana sakar pairak pataragadi Manipur da ngasi politicize tawraga isukuirna sangna chathriba UNC gi blockade asugumba kaya asida party gi izat engaga nga iba mayam singasi dagi neutral lama oina chatpa ngamni Manipur da ngasi parja singna National Party da khaktang depend tawde amasung mi engaga vote pi haiba message ase masi masung chathanangai aina parja gi damak independent mihut oina songthok charaga we will change we can do it haiba slogan lasing galoina aina parja gi saptawge na songthok charpan Sagolban Assembly Constituency gi manung chanba takhel lekai da lekai asigi BLO amana aranba thabak tawraga lekai asigi miyam da lan maral sizile haina takhel lekai Youth Club TLC gi President Soram Sanaton na sengtorakli ngasi club asigi campus ta pawmi singa unaba amada club asigi president na fangdokibada BLO oiriba khogen hairiba nupa asina voter slip yanthokpada miyoi kharada phanghalaga kharabuna phanghandaduna aranba thabak kaya tawkibada Laikai asigi miyam na penadrabasu mangonda karisu tawba laikide. Masigi ona taina bada miyam na mangonda attack tawbire haina lana charge tawsinduna police na enquiry laklamba asi laibak thibane. Nakalamaramda AC asigi sitting MLA oiriba Congress ki mireb RK Imona Laikai asida laktuna miyam na vote thada naringai matamda iram thokhanaba sinkiba amadi mahangna vote karabadi takhe Laikai asi Tem Tokani Haina Hairamba Wafam Busu Club Asana Akan Bamong the condemned Toki. Asigumba Akalaring Singbagi Tawangasi MLA Amagilichat Nate Hainasu Club Asigi President na Makatana Fundorakli. Alkemo Lapirami, Mayam Dukara, Inaba Launaba Dikra, Toniki Mane, Kayumba in a board Kabatadi, Takalika Tem Tokani Hai, Maduma Wahi Watadi, Sinabadi, Haining de, Lem the Brand Kali, as Belo Bani Pamsa, Bias Lation Hada, Bias de Lerodoni, Bias de Tok the Udamni, Motor Alcacidi, uniformly sang Nina, Yemam Tokran Kali, Madu Yendabaduna, Motada, Kitang Mayam Panamuxi, Nimatuna de, Manasudum, Lothar Sengre, Anuga, Mani remember our water complaint orga, Arona, Matudi, Senabodiaga. Tatavian Simbiro, Haina, Bochi, Kaidana, Ignadum, Kayum Iram, later Pangtok Habitat. Mikhal Pangthok Liba State Singi, Mikhal Punaloiraba Matung Lak Liba Sagol Sen Numit Kipung Mangama Kaigi Matungda, exit poll Sandokpa Yagani Haina Election Commission na Marilena Basinda Haikre. Panbayay, Mikhal Gichana Pathaki Matungina exit poll si Mikhal Pumloy Loiraba Matung Pungkai Amakanaraga Santokpa Yabagi Ayaba Piri Bani Adubu UP Amasung Uttarakhand Mirep Ani Laikidabadagi Repoll Tauna Basagol Sen Numitasi EC na Lep Kibana Pung Mangama Kaigi Matungda Santokpa Yagani Hairibani Lakliba Yumsakashin Numitagi exit poll Santokpa Yagani Hairamba Adu Ahongba Asilaibadagi Yaitokibani Uttar Pradesh amasung Manipur gi Mikhal gi aroiba tangkaga si yumsakashin numitni UP gi Alapur AC amasung Uttarakhand gi Karnaprayak AC da sagol sen numitta repoll tawgadawribani. Matang soy sa break amalugzage Manipur amadi malim gitong antungan bay paus ng galoy na naikwi break tigyam na tunan zarake Impact News pamityang tato na lebyo. Northeastern Mayambo abukahan na taram nokchari. Bulletin na siki makataba pao miyam dapizari. Prajagi candidate Irendro Lechombam na Thangmayban Sinam Lekaibu Lana Uhanabo Honarakibat Laibak Tibani, Mangonda Kut Takiba Late Haina Thangmayban Sinam Lekai, Mera by Bilup na Sengtorakli. Nakalamaramda Irendro Gitawambu Yaning the Bofong Doctor Nangasi Thangmayban Sinam Lekai, the Miam na Wakan Mi Pampamkre. Prajagi Irendro na Chatarak Papumbat Tengnagani Haina Wadep Kre. Ngasi pamkiba wakan mi pam adu da saruk yakiba aduga ngarangi thogdok adu hakteng nana saruk yakiba thangmaiban sinam lekai meira pai biluk advisor sinam romana hai ngarang pangthokiba mikhal aduga mari leinana sinam lekai na konba maphamda mikhal ga mari leinana thokhaningdaba thogdok thoktanaba haiduna lekai asigi amata ngairaba club naharo leishemba club na kendra asigi oina Prajagi Mireb Oiriba candidate Singa Yanaba Ama Puraktuna Jahi Asigi February Tarani Thoida Yanache Ama Inaduna Niti Niyom Amagi Makada Lerakibane. Yanache Asigi Ona Tainabada Prajagi candidate Irendrona Tha Asigi Tarik Amada Mikhal Gamari Lainana Achoba Rally Amachatke. Thogdogasiga Mari Lainana Wari Sananaba Hotnarubada Naharo Leishemba Club ki President Pratap Lashang Tembo
ꯊꯕꯥꯛꯇ ꯏꯂꯝꯗꯨꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯊꯝꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯈꯤ꯫ ꯉꯔꯥꯡꯃꯛꯁꯨ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯏꯔꯦꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨꯅ ꯒꯥꯔꯤꯗ ꯂꯥꯛꯇꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯈꯜꯗ ꯑꯀꯥꯏꯕ ꯄꯤꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗ ꯅꯍꯥꯔꯣꯜ ꯂꯩꯁꯦꯝꯕ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯎꯅ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯤꯖꯤꯟꯅꯈꯤꯕ ꯊꯧꯗꯣꯛꯇꯤ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯦꯟꯗ꯭ꯔꯣꯗ ꯈꯨꯠ ꯊꯥꯈꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯏꯔꯦꯟꯗ꯭ꯔꯣꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯁꯤꯅꯥꯝ ꯔꯣꯃꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯡꯃꯩꯕꯟꯗ ꯃꯤꯈꯜ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛ ꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯄ꯭ꯔꯖꯥꯒꯤ ꯃꯤꯔꯦꯞ ꯏꯔꯦꯟꯗ꯭ꯔꯣꯗ ꯉꯔꯥꯡ ꯈꯨꯠ ꯊꯥꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯤꯉꯩꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯊꯨꯒꯥꯏꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯗ ꯏꯔꯦꯟꯗ꯭ꯔꯣꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯊꯥꯡꯃꯩꯕꯟꯒꯤ ꯂꯤꯂꯥꯁꯤꯡ ꯈꯣꯡꯅꯥꯡꯈꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯤꯉꯩꯗ ꯉꯔꯥꯡ ꯏꯔꯦꯟꯗ꯭ꯔꯣ ꯐꯨꯔꯛꯄꯗ ꯆꯦꯟꯅꯩ ꯍꯥꯏꯔꯤꯕ ꯂꯩꯁꯥꯡꯊꯦꯝ ꯄ꯭ꯔꯇꯥꯞꯀ ꯂꯣꯏꯅꯅ ꯀꯣꯟꯁꯝ ꯃꯅꯤꯇꯣꯝꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯅ ꯂꯨꯆꯤꯡꯂꯒ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯅꯥꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯃꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯕꯦꯅꯔ ꯑꯃꯗꯤ ꯄ꯭ꯂꯦ ꯀꯥꯔꯗꯅꯆꯤꯡꯕꯁꯤꯡ ꯀꯧꯈꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗු ꯐꯝꯕ ꯌꯥꯍꯟꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯖꯥ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞ ꯏꯔꯦꯟꯗ꯭ꯔꯣꯗ ꯉꯔꯥꯡ ꯈꯨꯠ ꯊꯥꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯊꯨꯒꯥꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯑꯃꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯡꯃꯩꯕꯟꯒꯤ ꯂꯤꯂꯥꯁꯤꯡ ꯈꯣꯡꯅꯥꯡꯈꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯒꯤꯗꯃꯛ ꯊꯥꯡꯃꯩꯕꯟ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯕꯁ ꯇꯣꯡꯗꯨꯅ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯇꯝꯅ ꯄꯨꯂꯞ ꯆꯪꯁꯤꯟꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯍꯣꯏꯗꯣꯔꯛꯈꯤ꯫ ꯇꯨꯡꯗ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯍꯨꯠ 2-3 ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯑꯗꯨ ꯍꯥꯏꯔꯅꯕ ꯆꯪꯍꯟꯈꯤ꯫ ꯏꯔꯦꯟꯗ꯭ꯔꯣ ꯂꯩꯆꯣꯝꯕꯝꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯔꯝꯕ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯦꯜ ꯄ꯭ꯔꯇꯥꯞ ꯑꯃꯁꯨꯡ ꯀꯦ ꯃꯅꯤꯇꯣꯝꯕ ꯆꯩꯔꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈ꯭ꯋꯥꯏ ꯂꯝꯐꯦꯜ ꯋꯨꯃꯦꯟ ꯌꯨꯅꯥꯏꯇꯦꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯨꯔꯨꯃꯌꯨꯝ ꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯄ ꯀꯦꯟꯗꯤꯗꯦꯠ ꯑꯃꯕꯨ ꯈꯨꯠ ꯊꯥꯕ ꯌꯥꯅꯤꯡꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯕꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯑꯆꯨꯝ ꯑꯔꯥꯜꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯇꯣꯞ ꯒꯨꯟꯗꯥ ꯀꯜꯆꯔ, ꯑꯆꯨꯝꯕ ꯇꯧꯕꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤꯅ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯔꯗꯔ ꯅꯝꯕꯔ 78ꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯎꯂꯦꯟꯐꯥꯏ ꯈꯨꯜꯗꯒꯤ ꯅꯝꯐꯨꯗ ꯁꯣ ꯃꯤꯜ ꯃꯨꯟꯈꯤꯕꯕꯨ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ Armed Violence and Nationalism Reflection in Manipuri Literature ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯅꯨꯃꯤꯠ 8 ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯑꯁꯤ ꯁꯦꯟꯇꯔ ꯐꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯗꯤꯁ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯁꯤꯟꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯁꯦꯃꯤꯅꯥꯔ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯃꯈꯥꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯕꯨ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯨꯝꯅ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯄꯣꯛꯍꯜꯂꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯐꯤꯚꯝ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔꯗ ꯀꯌా ꯌꯥꯝꯅ ꯁꯥꯐꯨ ꯄꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯒꯗꯧꯔꯤ꯫ ꯉꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯇꯦꯛꯅꯤꯀꯦꯜ ꯁꯦꯁꯟ 2 ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯆꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ, ꯁꯩꯔꯦꯡ ꯑꯃꯗꯤ ꯅꯣꯚꯦꯜꯅꯆꯤꯡꯕꯁꯤꯡꯗ ꯂꯥꯜꯍꯧꯕꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯏꯟꯁꯔꯖꯦꯟꯠꯅ ꯑꯣꯏꯍꯜꯂꯛꯄ ꯐꯤꯚꯝ ꯀꯌꯥ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯈꯤ꯫ ꯁꯦꯃꯤꯅꯥꯔ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗꯒꯤ 3ꯁꯨꯕ ꯇꯦꯛꯅꯤꯀꯦꯜ ꯁꯦꯁꯟ ꯄꯥꯡꯊꯣꯛꯄ ꯍꯧꯒꯅꯤ꯫ ꯊꯤꯌꯦꯇꯔ ꯌꯨꯅꯤꯠ
11 na saruk yaduna pangthoklakpa 38 suba Rup Mahal Artist Memorial Drama Festival 2016 nga solution kre People's Arts and Dramatic Association gi lok thel na chahi asigi khwaidagi phaba play amadi Yumzau Lairembi Dramatic and Cultural Union gi kaithel sanna Best Direction gi mana phangbangam kre Rup Mahal Theatre na chahi khudingi oina pangthoktuna lakpa drama festival asigi 38 suba Festival Loishinbagi Thoramda JNM Dance Academy ki Director L. Upendra Amadi Rup Mahal Theatre gi Chairman K. Heramani Yauna Theatre gi Lamda Masak Naiba Miyoi Kiana Saruk Yaduna Pangtokhi Ngasigi Thoram Adugi Saruk Oina Tongan Balamda Athoi Ahen Takrabasingda Mana Piduna Ikai Khumnaki Organizations masigi rule and regulations it is my strong I thajali madu my party laws. These are the root me we madu masi tay tunda my second kayam sa way ay madu niya ko na freedom ko niya pibata aduga masi khamdragani koi ya be ay sumadi ay hamjaba khara ay amna noruna ay Coalition Against Drugs and Alcohol Kadana Tha Ahum Khudingi Puthokpa Journal Volume 1 Issue 15 held for further Kada Health Officer Kada gi Vice President Ningthozam Doren Organization Secretary Mayengbam Budhi Amadi Secretary Women Affairs Nepram Ongbi Bimolana Saruk Yaduna Phong le haidi Journal Asida Ai Batarani Thoina Tongan ba Health Environment Drugs Child Trafficking na Chingbagi Maramda iri Facebook ki page amo oina miyam na pam na follow taunariba Manipur Story Collection MSC gi Mari Suba Foundation de ga Mari Leinana prize distribution ceremony ama pangthokre lising yankhai manga hena follower leiraba Manipur Story Collection gi team na sinduna thangmai banda leiba MSU gi office to pangthoki ba thoram asida MSC page da wari hapkatpa miyoi nifu gi manungda makong mathang khanduna manapi ki mana asida case prize oina lupa lising ahum amasung certificate na chingba yauri Hauzik ngasi nongmagi sanabagi pauda Exit Tata Trust ki official singna Kumanlampa Artificial Turf Ground da chathariba Ampha gi Grassroots Development Program asida mating pangadori All India Football Federation gi mitiang makhada All Manipur Football Association na sinduna chahi taruk dagi nipan chahi mapan dagi tara amadi chahi tara mathoi dagi tara nithoi faubada leiba Imphal Center gi nupa macha amadi nupi macha singgi oiba grassroots football program asida nupa macha amadi nupi macha chani romna sarukyari grassroots program asibu yengsinba lakiba Tata Trust ki senior program manager Chanini Lokho amadi program manager Bijender Singh Anand anina chathariba program asida asan mamityeng ama thambaga loinana trust asigi maikei dagi piba yaba mateng kaya pigadori thoram asida Ampha gi masak nairaba miyoi kayana sarukyaki Ahanba Marina Spring Cup 7-a-side football tournament ki champion RFC Khamnam Leirak na oikre. Singjamai Makha Waikhom Lekai da leiba Waikhom Lekai Athletic Club ki sanabung asida ngasi tournament asigi sanakiba final match aduda RFC Khamnam Leirak na IOC Nongdambu Panjil manga anida maithiba piramlaga mamang thagi manga dagi haukiba football tournament asigi champion oibangamki. Champion oikraba RFC Khamnam Leirak ki sanaroi Nauba amadi Piabung ani na panjal ani aduga Susil na panjal amagatan ki. Tournament asigi runners up tahoraba IOC Nongdam gi panjal ani aduna Prem amasung Chauba ani na chanki. Tournament asigi nga solution bagi thoramadu dalamdam asigi masak nairaba miyoi kayana saruyaki. MCA Luang Pokpa T20 Cricket Trophy da Cyclone Thangmaiban Mai Pakre. Manipur Cricket Association na sindana Luang Sangbam da leiba Luang Pokpa Cricket Stadium da sanakiba tournament asigi kun Super League match samada toss ngamduna betting hana sanakiba force Ketrigaon na match asigi apiba over kunda wicket mapan turaga run marfudra nipan loki. Match asigi ani suba inning da betting sanakiba traw kwa kaitel nasu match asigi apiba over kunda wicket nipan turaga run marfudra nipan khak loduna match asi tai taki.
मैच असिगी मैन ऑफ द मैच ना ट्राउ क्वा कैथेल की ऑलराउंडर प्रियोजित ना ताखी चथरिबा ट्रॉफी असिगी ngasi सानखिबा कुनमाथोई सुबा लीग तना टॉस ngमखिबा साइक्लोन थांगमैबन ना मैच असिगी अपीबा ओवर कुंदा विकेट तरेट तुरगा रन चामगा मरी लौखि मैच असिगी अनि सुबा इनिंग सानखिबा PTRC पाटसोइना ओवर तरातरेट का बॉल मरी द विकेट तरामक तुरगा सुबनगी रन हुंबुद्रा तरेट खक लौदना मैच असि रन कुन तरेट थाउ थांगमैबन अमदी UCC उरिपोका अनि सुबा लिक्तना TCMDC थोंगजू अमसुंग PSC थांगमैबन अनिना लंबा तौनरगनी तरामरी सुबह मणिपुर वेटरन क्रिकेट टूर्नामेंट चेम खागेमपली माई पाखरे टूर्नामेंट असिगी ngasi सानखिबा तरुक सुबह लीग मैच अमदा टॉस ngमखिबा मॉडल क्लब B चिंगा मखाना मैच के अपीबो ओवर कुंट्रा यौदना ओवर कुनमरी का बॉल मंगादा विकेट तरा मक्तुरगा रन चामगा मरी खक लौब ngमखि इनिंग असिदा गौरचंद्र बालेश्वर अमदी दोरेन रन तरा तरुक तरानिथोय अमसुंग रन तरा तरेट लौब ngमखि मैच असिगी अनि सुबह इनिंग सानखिबा चेम खागेमपलीना ओवर कुनिथोयगा बॉल मरी द विकेट मापन तुरगा माई पाकपगी रन चामगा निपान अदु लौदुना मैच असिगी असी विकेट अमदा माई पाकपा ngमखि मैच असिदा चेम खागेमपलीगी ऑलराउंडर जोदीवाना मैन ऑफ द मैच ताखे मणिपुर वेटरन क्रिकेट एसोसिएशन सिंधना ओरिएंटल कॉलेज अमदी मॉडल हायर सेकेंडरी स्कूल की सानबुंगदा टीम तरान सरुक यारिबा टूर्नामेंट असिगी हयेंग सानगदबा तरेट सुबह लीग मैच अमद डायनामिक स्पोर्टिंग यूनियन क्वा कैथेल अमदी यंग वेलफेयर क्लब लंगथबाल अनीना लंबा तौनरगनी कंगलई मेगा स्पोर्ट्स फेस्टिवल 2017 की मनुंग चन्ना कंगलई पार्क स्टूडेंट्स एसोसिएशन KSA न सिंधुना था सिगी तरामाथोइदगी तरा तरेट फाउबा अनि सुबह कंगलई थांगता चैंपियनशिप लिसिंग अनि तरा तरेट पांगथोकलगनी अकुपा मरोल KSA की ऑफिस की खंगलब यागनी हाइना चिरोल अमदा खंगलखली अरोबदा बुलेटिन असगी हेडलाइंस समूहन म्याम थमजगे तरामाथोई सुबह मणिपुर असेंबली की अनिशिब तांक की मिखल की दमक केंद्र को निथोइद वोट खोबगी थबक खम थेंगना कल्ली ngarang pangtukiba ahan batang ki mikhal de BJP na state ani dagi hena kaningai leite haina chief minister Okram Ibobina fongdokre mikhal asida BJP na chauna mai paktuna government sem lagani haina party asigi ruching bati age chaubana claim tawkre amasung laki basagol san numit ki numidang waram pung mga makai gi matung da exit poll sangdokpa yagani haina election commission na fongdokre